ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯇꯣꯉꯥꯟꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯟꯅꯒꯦꯅ ꯆꯪꯉꯨꯔꯒ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯟꯅꯕꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯣꯏ ꯃꯅꯨꯡꯗ ꯂꯩꯅꯕꯒꯤ ꯄꯨꯂꯤꯁꯅ ꯄꯤꯕ ꯎꯀꯤꯜꯅꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯁꯣꯅꯤꯌꯣꯒꯤ ꯂꯤꯗꯨꯗꯤ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯃꯕꯨꯡꯅ ꯊꯥꯗꯣꯛꯑꯁꯦ ꯅꯣꯏꯒꯤ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏ ꯋꯥꯔꯧꯅꯗꯕꯤꯅ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯃꯦ ꯃꯥꯏ ꯊꯥꯗꯣꯛꯄꯗ ꯋꯥꯔꯧꯅꯗꯕꯤ ꯍꯥꯏꯔꯦꯅꯦ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯄꯨꯟꯅ ꯐꯥꯃꯤꯟꯅꯔꯒ ꯃꯣꯏꯗꯪꯒꯤ ꯊꯥꯗꯣꯛꯀꯥꯟꯗ ꯃꯥꯏ ꯊꯥꯗꯣꯛꯅꯕꯗ ꯌꯥꯅꯕ ꯍꯥꯏꯁꯤꯕꯨ ꯌꯥꯕ꯭ꯔꯥ? ꯇꯣꯉꯥꯟꯅ ꯅꯦꯎꯕꯗꯨꯗꯤ ꯈꯨꯔꯥꯏꯒꯤ ꯑꯉꯥꯡꯗꯨꯗ ꯍꯪꯉꯨꯕꯗ ꯈꯨꯔꯥꯏꯒꯤ ꯑꯉꯥꯡꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯇꯣꯉꯥꯟꯅꯅꯦ ꯅꯪꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯎꯀꯤꯜꯗꯣ ꯑꯝꯇ ꯎꯅꯔ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯎꯀꯤꯜꯗꯨꯒꯤ ꯍꯪꯉꯨꯕꯅꯤ ꯎꯀꯤꯜꯗꯣ ꯈꯪꯗꯕꯤꯗ ꯃꯥꯅ ꯑꯩꯒꯤꯁꯨ ꯍꯥꯟꯅ ꯔꯦꯀꯣꯔꯠ ꯂꯩ ꯍꯥꯏꯕꯅꯤꯅ ꯀꯦꯁꯇꯨ ꯃꯌꯥꯝ ꯆꯥꯎ ꯄꯥꯟꯖꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯈꯤꯇꯪ ꯎꯀꯤꯜꯅꯐꯕ ꯑꯃ ꯇꯥꯟꯅꯅꯤꯡꯕꯅꯤꯅ